Humfuga mathoi suba saklang khongsa kamari lainana pangthokliba regeneration man kamari lainana satharkhiba academic campaign gi sarwam oina Imphal East District ki manungsana laiba ST George High School Wangkhaida M Sumay loisang Vice President Naurem Wangamba mati Oza Iswang may tangbalawduna campaign satakhi hairiba academic campaign asida Vice President Naurem Wangamba na ngasi iramdam asida aikogi miyam asina mikha ponba khunai amagi punsi mahingda loilam laipa amagi masat amagum pangwam thokpa hak pungnamak khongaw naduna lakpagi mamitari issue ama thengnari amamuk thaurang duna ngasi su census tawdringai NRC tawnaba miyamna lawringai sirakta Manipur gi ngamkai thugaina ba tungan lalong kya masa tharakpa leptri iramdam asibu thugaina ba Manipur lam saruk oiriba sandel dagi 1.643 square mile gi saruka matama manda iramdam asidagi pithokraba Cabo Beliga onanabagi ngasi India lengana thaurang laktiba si yamna leibak thibani Langak Party Singamadi, Manipur Miyam Bakarisu Laitana Kanmani Haiduna Logani, Lamdamasi, Maning Makatamba, Watapada, Lamdamamani Haibisi, Nasi India government da, Kangan Mamatam Oire, Nasi Power Iram Damasibu, Masiatana Tugaiduna, Sayen Ngayena Bagi Mawonda, Lishang Zangshilakliba, Masidegi. Mahiroi kunai laipak miyam yellow fruit sa singapuna tengnamina wa hotnagani haina emsu for self-reliance Manipur hairiba theme asigi academic campaign gi makhara phongtokhi loina Imphal East District ki manungsana laibi school singi BP wangamba gi lusing makhada Imphal East District Committee Finance Secretary Michael Nasu Emmanuel English School, Success School Test for Academic Campaign asigi nungi wanthoki matangda mahiroi singda wafam kya phongtokhi Bisnupur District ki manungsana laibi school sing public ningthakhong ani subada Impetus Thinungai ahum subda BBR Thinungai mari subada Starland Thinungai manga subada Career Fobala taruk subada Jehovah Thamnapokpi da BP Precaution Moirang Team gi losing Makhar Bisnupur District Committee gi Thomjinkhre Hunger Marchers Day 2026 Regeneration Man kaya mari lainana wafam kya phongdokhi loinana campaign asigi makhasa tharakpo oina Imphal West District ki manungsana leiba Comet Secretary Team HSG Life School SDGM hariba mahiloisang singasida Salam Sangkhon Secretary General MSU Headquarter gi losing makhada Imphal West District Committee ga loinana academic campaign pangthoki Kaksing District ki manungsana leiba School sing ADL English School, PR English School, Grace Risk Academy Hianglam High School sing asidigi Organization Secretary Huidrom Punsiba Lusing Dun Academic Campaign Makatana Pangtoki Miyamna Tanduna Lagliba Demand Sing Amat Oina Kana Nainaduna Langan recommendation Tawada Constitution PDB Niam Gimakada Lakani Sit Minister Lamdam asida thokpa thawdo wathok kya sina miyamna awaba phibam amada lairi adomaina mak civil society organization amadi miyamna matam sangna dagi tanduna lakpa demand sing amat oina khana nainaduna lainga asina recommendation tawbada constitution piriba niyam adugi makhada lakani haibagi thajaba sauna lai haina Chief Minister Y Kemsan phongtokri wapam asinga si Manipur lenga ki Home Department amadi Manipur State Pollution Commission sinduna demographic profile of Manipur gi matangna Meetei subna sathagadaba consultative meeting kam seminar hawdokpaga mari lainana Chief Minister Kemsan pawmising na hangbo wange pakom piraduna magna phongtokibani Singmairong dalaiba classic grande gi Imperial Hall da Meetei subna sathagadaba seminar hawdokpagi tharamda Chief Minister Yumnam Kemsan amadi Home Minister Gobidas Konthaujamna thauramadu gi athoiba mithunglen sing oina sarugya khibaga loinana lamdam asida lairiba legal expert CSO sing Imalup ki lusing bising amadi community leader singsu saruyaki thauramaduga mari lainana Home Minister Gobidas Konthaujamna hai miyamna census NRC citizenship demographic science na singba thiram kya da lan thajanarama kya do ngasi pangthokliba seminar asida kupna khanaraga kowan mangamlagani lenga asina su miyam gi apambi gi matung ina center lengakta thengthang kya taksinuna lakli
loina ngasi mifam asina constitution yaba mong miyamna yefagada warep sing lorakani habigi thajabale masidana tana pekhalakadoriba thabak thorom sing hena mapung fananaba CSO siglusing ba sing yaw committee ama semhaningbai apamba su phongtoki India amadi Myanmar ani gi marak Manipur gi territorial boundary khara exchange tawbagi mayamna ngangnari basigi matang da lainga ki oiba wafam khara phongdok piramu haina paumi sing hangbo hangi pakhom home minister Kobitas Konthawjamna masagi masin masagi makhutna khumjinduna pakhom mamata piram khiti XCM Biren ga mari lainai hairiba audio recording adu ningthina semdok sadokna bamati cancel tobiyu haina central lengana Supreme Court thamkhri Manipur gi hanagi Chief Minister N Biren ga mari lainai hairiba audio recording adu ningthina semdok sadokna ba ama oyu maramna petition asi dismiss tobiyu haiba wafam central lengana Supreme Court thamkhri hiram asigi matangda Bar and Bench na phonglakpa report amagi matung ina Supreme Court ki Justice Sanjoy Kumar amasum Sanjeev Sasdeva gi bench the audio clip adugi asengba amadi asumbu report sing Gandhinagar da leba National Forensic Sciences University da on record oina thamkhri Madura Center gi mahut silaga lepkiba Additional Solicitor General Ashwarya Batina Jas ani gi bench ta thamkiba wafamdi Manipur gi hanagi Minister N Birenga mari lainai hairiba audio recording adu ningtina semdok sadolaba mani maram aduna writ petition asi dismiss tawbiyo hiramasi gi matangda mahakna Central Forensic Science Laboratory CFSL gi doctor singa pau phauna baga loina aiba sirol tharakpa sulairi madura petitioner ne ikui kuidringai da lankhatkiba audio clip adugi khara hena sangdokpa version aduda semdok sadokla matangka nifuga mathu yaw heba wafamsu sirol aduda khangalakpalai maram aduna Koki Organization for Human Rights Trustna file torakhiba Manipur thoklibi irang asi matam adugi Minister N Birena lalhawu sing insilaga thuan mani amadi khulai lakpada sienariba Miyoi sing N Birena ngak selaga thamle hairiba petition adu dismiss tawbiyu haina magna phongdoki Amaromda petitioner ki maikaidigi lepkhiba advocate Prasan Bhusana phongdokhibada Justice Venkatasalin founder oiriba lewas gi maming lairaba Truth Left ki report matung ina audio recording ado N Biren gi khonjel ga sada maudraga humdai mane haibigi report adu da lengdana lep kani aki tungda National Forensic Sciences University gi School of Forensic Science ki Associate Professor Dr. Surbi Mathurna mamang tha July 13 da sem saba page taruk panba report adu petitioner gi counsel amasum Assistant Solicitor General da pinaba court asina order pikhi MLA Sheikh Nurul Hassan matam supagi mikhal thengna handana ba lupna thingzele KCP PWG MC Unification Imphal East District ki New Sekon Hatada leipa Pari Mutual Benefit Nidhi Limited Halal Finance na investors singi sampam pithok tabada sienari wisingi matakta aina thingkraba lalhau lupni haina Loan thingkraba lalhau lupkang leipa Communist Party PWG MC Unification ki PRO singkhai ngan mana khuyek piduna anirak suboina hiramasi gi matana thadorakhiba chirol aman hai Khetrigaw AC gi MLA Sheikh Nurul Hassan na mayumda investors sing kyarak hana phamina duna sanpham sing pithokna bahaina thajaba piraduna thaudang laukhraga ngasi faw tumina laithokpagi dama constituency sina matam supigoina mikhal thengna handana ba lupna thingzelle haina sirol asina khangalakni Pari Mutual Benefit Nidhi Limited Halal Finance ki matang lupna thigalubada investors sing da pithokadaba sanpham adu puna lupa crore nifuga manga lakh maudraga manga lising kuntraga manga ni heba khangmangamle sanpham sing asi lakthokliba Miyoi sing adu Halal Finance ki chairman housingna Social Welfare Department ki director oiriba Sheikh Nurul Hakim apokpa lekhidraba MD Sheikh Nur Muhammad amadi Husne Banu Khetri awang lekaini maki makhada leiba Director Singna Ashar Yungkhaibam Finance Secretary Anisubada Munsur Ahmad Managing Director Humsubada Asmir Sarip Marketing Director Marisubada Nasir Hussein Risk Director Mangasub Sabas HR Director Loinana Sitting MLA Sheikh Nurul Hassan Amadi Maki Walker Singh Haibadi Ahanbar Zane Khan Ayub Khan Abdul Salam Malik Murtas Ngangba Mufti Nasir Ashik Luhan
Rabi Sajabamni haina maral sirali Manipur gi miyoi kyadi gi asawa senpham khongatuna masa masa gi nungaina bakhanduna miyambu namthak toriba miyoi sing sidagi lapna Loubiyu haina lona thingkraba larhulup asina miyamda akan wafam thamlakli Thailand gi school amada mahairoina Nongmei Kappada nipan Sire kunsokli Thailand gi Nonthaburi province manungsana leiba Bangkroi district mairoi amani school Nongmei round kaya maru kapsilakpada miyoi nipan Sire police ki report matung ina laikhidraba singi manungda oza ahum amasu mahairoi ahum yauri Dev Srinothan Gori school Nongmei Kapagi thodok thokle heba pawhek phangbaga khudakta Klaibang police station ki personal sing laktuna phibam ying laksinana bokonaki local police ki report matung ina thaudo odu da miyoi kullom aso apan nang le hari adu mainama investigation da saru gyari bo officer sing gi manung inadi miyoi kunthra rom hena solambi hari police na thaudo thokpham adu question duna thamlaba matung da thihum bi thabuk sathabada Nongmei Kap liba miyoi du school adu maktra tamba mahairoi ni haiba khangmam ki gari maram gi mahairoi eduna school campus manung Nongmei Kap khibano haibi gi matangda investigation chathari Kaksing dagi takhelamam rani the National Helm Award President Murmu kusnakri miyoi mari the State Helm Award kusinadun ikai kumna bodkri National Helm 2026 ka mari lainana President Draupadi Murmu na Manipur gi Kaksing dagi takhelamam rani devi yauna lebawas gi pisabi kungani thoida lemjaningai oiraba National Helm Award kusinakri Women's Weaving category da moga gi inafina Safi Lanpi Sakibagi Damak Takhelamam Ranina Lemjaningai Oirabe Award as Kusinarakiban Hari State Handicraft Pankraba Miyoi Singaduna Hand Embroidery Gi category the Kaisampat Lemazam Laikai Digi Mang Lambam Mohini Devi Pangaisam Tamu Devi Tongbram Rina Devi Amasum Golmai Bandil Uni Rashtrapati Bhawan Cultural Center da pangthokpa thoram amada lewas gi oina weaver designer cooperative amadi entrepreneur kungani thoida president na Sankabe Helm Award amasum National Helm Award pusinaki Helm sector khwaidi gi wangba civilian award oidiba Sankabir Helm Award artisan ahum kusinaki weaving award singi manungda Tamil Nadu gi Kanchipuram silk sari puthokpa artisan sing Telangana digi ikat sari puthokpa artisan Andhra Pradesh dagi cotton tusar half and half Zamdani sari puthokpa Madhya Pradesh dagi Maheshwari sari puthokpa Jammu and Kashmir dagi Kani sol puthokpa West Bengal dagi Khasi Maslin Zamdani sari puthokpa Orissa Jagat Singapore sari puthokpa artisan singyauri Manipur Orissa Assam Uttar Pradesh Tamil Nadu Telangana Andhra Pradesh Jammu and Kashmir Madhya Pradesh West Bengal Rajasthan Gujarat amasum Sikkim na sing state amadi union territory tarahumdoi digi khangalaba miyoi kungani thoida president na lemjaningai oirebe award sing kusinakibani komjai ing singamaga samapan ga supnagi manga da hokiba Swadeshi movement ning singduna sei khudingi August 3 National Heirloom Day gi tharam pangthokduna lakli lebasi gi tuan mafamda leiba pisabi singna heirloom sector da cultural heritage nga na thabak tawbi gi thawangbu sakhang boin sei khudingi National Heirloom Day da award sing kusinabani CRPF KM Thomjinkhre Imphal East District ki manung chanba uyumpok nungsum da leiba CRPF ki kunthra suba battalion adu hongkhiba yaro hena khungjang changkhre imaibel singna CRPF ki KM adu sangduna battalion adu ki commandant Ajay Sharma ga unaduna wari sanakhi wari sana badur sarugya ki nungsum dagi sagol sem Sunita kaubi nupi amana phongdorakpada uyumpok nungsum da leiba CRPF ki kunthra suba battalion asi hongga dawri haibi ki paw ma phangmadagi battalion adu ki commandant ga unaduna wari sanakhi madura CRPF ki makok thongba singna battalion asi hongdokna begi order pirakpadi laithi aduma pulenga ki maike digi hongkhina bahairak wafamdi lei haina thamnakhi matang asida hangning badi lan asina maram oiraga nungsumda leiriba CRPF ki battalion asina miyam gi awa ana yauna lowising omadi singchanbagi thabak thoram kya ranga pisan biduna lakli maram aduna lan asi phana loidri phawbudi makhoi hongkhibi yarai Miyoi manga thomlamlaga sien kiba driver phari tidim lambi gi Imphal airport maya gi ullau kobil ya makhongna miyoi ani gari na thomduna hat kiba duga ahum na tamthina son kiba gi thawdo duda sienaba truck driver load kiba digi phaba ngamdana lakhiba digi police na CCTV footage sijina tracking toraba matung phaba ngamli faraba driver dugi mamina khetrimayum Tony Seikunthra ga manga kawi lamlai police station gi manung sanma huidrom awang lekai dagini
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯃꯤꯑꯣꯏ ꯑꯁꯤꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯛꯈꯤꯕ ꯀꯃꯔꯁꯤꯌꯦꯜ ꯇ꯭ꯔꯛ MN07AA 5416ꯅ ꯃꯤ ꯁꯤꯜꯂꯕ ꯃꯔꯥꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯊꯣꯝꯂꯝꯂꯒ ꯍꯟꯅ ꯌꯦꯡꯗꯅ ꯍꯧꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯁꯤꯔꯒ ꯑꯍꯨꯝꯅ ꯇꯝꯊꯤꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯊꯧꯈꯤꯕꯒꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨ ꯐꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ NITꯒꯤ ꯄꯔꯃꯤꯅꯦꯟꯠ ꯀꯦꯝꯄꯁ ꯑꯃ ꯑꯊꯨꯕꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅ ꯑꯣꯏꯕꯣꯕꯤ? ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯍꯥꯏꯕꯁꯤ continuing processni amata permanent nati adubu matamgi lagliba lenga aduna paikhalliba thabak thoramsing miyamna khangning ba haibasimadi masana tabani English nganiga mapanda Manipur NIT linkhatuna masigi permanent campus am oina lam acre sahungani fuga mathuigi jaga ama खुशिनरमलबा मतुंग हौजिकदा लैरिबा लेंगा असिना NIT की ओइबा परमानेंट केम अमा अथुबदा पीरगनी हाइरिबसी करमना हाइरिबनो हाइना फॉर्मर CMO इबोबिना फोंदोख्रि BT रोड लैबा कांग्रेस पोन ngasi pangthokiba pawgi mipam amada o ibobina makhatana hakhibada India pumbagi oina NIT asi linkhalakhiba Manipur gi oina su amal lingdaba yaroi hena center da yamna kana taknabadagi matamadugi UPA government na ayaba piduna NIT asi linkibani loinana English ngani ga taraga marida masigi permanent campus adu pataga loinana NIT da kusinaram khrabani adubu NIT asi atopa mapam amada kari maramgi amu hangdokadoribano NIT asi National Institute oibana isti ana kusi tobiyadi NIT atopa mafam do hongna ba thorang toraklibasi mafam asi low lying area ni haigadoribra NIT gi permanent campus thamduna sanglaba sai taraga homdoi taraga mari asi salai duna lakhiba matam sida low lying area ni haidraga housik khaktra low lying area ni haigadoribra lamphel gi water body sembagi madudagi kamthorakpa laikhom amasum ising kaya do NIT gi campus asigi lam acre samarom saupa jagada loina kapsilabanina mafam asi hauji ising thumba hori water body asi sembada masigi DPR ama soidan laigani body asi sembada masidagi tholakpa laibak sing adu karaida hondok hankigadobage haina haiba loina yarongani adubu manana laiba NIT ki campus ta loina kapsilabanina masigi yamlaba lupa crore kya gi senpam ama laukthokhrabra haibasi hangningai oi haikenasu pawus ta makhatana phungdorakli